Bam, nanggi wanungai kudingda, aibu saruk yabagi hak pining di sina takpadi. Nang aibu tasing nungsi de takpani. Yambo, adugi nati ko, wakaldo wanareba. Asing bani Bam, nanggi naung na tose. Ai khara di warawi. Ai na nanggi wakal ngauri ba. Nanggi da makte khalli ba mayam se. Nang nadi kari sukhamgi to bung to. Yambo, ai laleba, se. Matungdati adum hairage sauranoba si khakhayaudabagi bu nungsi de kaina taning de ko ima sina aigi phamda sinara ibalik se arai balak nate pumnama masina sakhine Sakhen si mahausana thajagi wahai amada ma hekta te thabani saubasu sukam gamdabani hojikta da nokfet tawraktuna Parese, ado nang nasangam de habase noida sau khangrabo. Khangdriye tumbaga hogatrida Yambo ai thammage isa se yam wareba Hoiba, thammoba. Ado ayu silak tu niko. Hidak kai tu sana bakraga tilakeba. Noi singa tu ga tholo. Nate, nambu kai saninge. Is hanubi guru sungbida hangbaga yam mali ngarang khakta ngamdabasida Yambo tilakano ai kaisu janing deba adai saru thabakto phajana chalo hida kai di ai khoda so hawala aga adum leijaruni ye horen kadai de hidang no hangadi ai ngonda sai neba Khangde, ayu zila ado niko. Noi da sok ne kaisu khangmoyeba. Aina thokpa noi singa thoidane phana basinarage. Ado nang phajana potharaga leyuko. Nangi hunabi anam kaline na thabaka tok sinbado yaroi ko. Natragana hospital lo ne salasiro. Satloisida yam kan ngamdaba natabasibo goli zaraga adum phajagrani Fare. Adudi ai thamage ko. Aisu laknaba tawrage. Nangsu fajana potharo. Hoi ado Yambo Haune. ai segi number tharake yamung na tawraga adum hairo Hoine, tharo. Adumain tawrage. Thaja WhatsApp ta changduna nganthoi gi number du Sakhen da tharak lammi Sakhen su thinthaba tawda nganthoi gi number du hek phangbaga call tawshilai nganthoi shu ring chatpa nangda phone du fat pai khalai Hello kana Nganthoi. Aine, yamungne. Yambo kai lege yam thajadana kontoraisibo Hoi. Aina kenumta haigena nangi number se thajadagi lawbani. Yaye adu kai wano hekta habiyo Sakhen wado koithoktana jab hekta harai Kainone. Thajado. Aina call tawbada masado yam ngamdana pairei. Masado sagalesu hai. Aduna ai hoji hidaguli khara thilake tawba. Yaragadi nganthoi namta lobu thopirakera haige tawbanida. kayam kan ngamdaba jano ngarang dangsu yamna kapkhibani ne aduda tawri jala Sakhen haifet pakhatna Karigi kapi bamade. Ha? Nganthoi, karigi kapi no haba. nganthoi du bap oi hodana haidok luraga hojikta da gyan lakpagum machin du fat men silli aduga wado khajik thaidok tuna as kaisu nateda ibani do sumpukni nusidana ngarang do khara kapthu ure adugi haibanida sida yambung amu pakhatana layamni ko Is adugi ore. Kaisu khandeda. Farese. Adudi nganthoi. Ai amuk thammage. Horen yorakanda aina ngoto call tawrage. hoi yaye ai adum ngairamage nganthoi du phone thamlaba tungda mabukningda asumna khalli yambung se chandi phajana nusibajani ko madugi angangduna kayam kan ngamdaba jano aibu phone tawraga hangsirane hangaroida chatuiba adum leirasibu ngarang su aibu tanahubani ne aisu chauningbegi mayaina hanna yengbiramdre adugi su nungairamaroi tawrise
ꯊꯥꯖꯗꯨ ꯃꯁꯥꯒ ꯈꯔ ꯉꯝꯗꯕꯒ ꯊꯧꯕꯅ ꯃꯉꯣꯟꯗ ꯎꯠꯈꯤꯕ ꯑꯦꯇꯤꯇ꯭ꯌꯨꯗꯇꯨꯒ ꯃꯥ ꯀꯥ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯄꯣꯛꯇꯤ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯏꯃꯥ ꯍꯥꯏꯕꯁꯤꯗꯒꯤ ꯀꯔꯤ ꯑꯍꯦꯟꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯔꯝꯒꯅꯤ? ꯑꯄꯣꯛꯄꯤ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯖꯗꯨꯅ ꯃꯃꯤꯠꯇ ꯏꯔꯥ ꯈꯖꯤꯛ ꯆꯦꯟꯗꯨꯅ ꯏꯃꯥ, ꯅꯆꯥ ꯌꯥꯝ ꯋꯥꯔꯦ. ꯉꯁꯤ ꯏꯃꯥꯅ ꯅꯆꯥꯒꯤ ꯏꯅꯥꯛꯇ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯅꯆꯥꯒꯤ ꯑꯋꯥꯕ ꯋꯥꯔꯤꯁꯦ ꯄꯥꯎꯗꯝꯖꯗꯨꯅ ꯈꯔꯗ ꯑꯣꯏꯔꯁꯨ ꯀꯣꯛꯆꯔꯝꯒꯅꯤꯀꯣ. ꯊꯥꯖ ꯈꯖꯤꯛ ꯅꯥꯍꯦꯗꯨꯅ ꯃꯕꯨꯡꯕꯨ ꯀꯧꯖꯔꯛꯏ꯫ ꯗꯥꯆꯧ, ꯗꯥꯆꯧ. ꯑꯗꯨꯕꯨ ꯄꯥꯔꯤꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯈꯔ ꯊꯦꯡꯅ ꯇꯨꯝꯈꯤꯕꯅ ꯃꯆꯟꯅ ꯀꯧꯕꯗꯨ ꯇꯥꯗ ꯏꯁꯤꯁꯤꯅ ꯇꯨꯝꯈ꯭ꯔꯦ꯫ ꯊꯥꯖꯁꯨ ꯃꯕꯨꯡ ꯋꯥꯔꯝꯂꯅꯤ ꯈꯟꯗꯨꯅ ꯃꯈꯥ ꯇꯥꯅ ꯀꯧꯔꯨꯗ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯁꯛꯍꯦꯟꯗꯨ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤꯗꯨꯅ ꯃꯁꯥ ꯉꯝꯗꯦ ꯇꯥꯕꯗ ꯊꯕꯛ ꯐꯕ ꯅꯨꯄꯥ ꯑꯃꯒꯨꯝ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯃꯃꯥꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯏꯃꯥꯁꯦ, ꯑꯩ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ. ꯇꯥꯃꯪꯂꯦꯝꯗꯣ ꯂꯥꯛꯑꯗꯤ ꯉꯥꯛꯇ ꯉꯥꯏꯕꯤꯔꯝꯃꯣ ꯍꯥꯏꯌꯣ. ꯉꯁꯤꯗꯤ ꯊꯕꯛ ꯌꯥꯝ ꯌꯥꯝꯃꯦ, ꯈꯔ ꯉꯟꯅ ꯆꯠꯁꯤ ꯍꯥꯏꯈꯤꯕꯅꯤ. ꯊꯥꯔꯤꯛ ꯃꯃꯥꯏ ꯈꯖꯤꯛ ꯅꯣꯡꯈꯠꯇꯨꯅ ꯅꯠꯇꯦ ꯅꯪꯕꯨ ꯑꯌꯨꯛꯁꯤꯗ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯧꯔꯦ? ꯋꯥꯏꯊꯧꯗ ꯑꯝꯇ ꯆꯠꯂꯨꯒꯦ. ꯑꯦ, ꯋꯥꯏꯊꯧꯗꯨꯗꯤ ꯀꯩꯗꯧꯕ? ꯏꯕꯦꯝꯃꯅ ꯂꯥꯛꯑꯣ ꯍꯥꯏꯕ꯭ꯔꯣ? ꯏꯁ, ꯀꯗꯥꯏꯗꯩꯅꯣꯗ, ꯃꯥꯅꯕꯨ ꯑꯩ ꯂꯥꯛꯑꯣ ꯍꯥꯏꯔꯗꯤ ꯂꯣꯏꯔꯦꯅꯦ. ꯑꯩꯅ ꯂꯥꯛꯀꯦ ꯍꯥꯏꯕꯗ ꯐꯥꯎꯕ ꯂꯥꯛꯀꯅꯨ ꯉꯥꯛꯇꯅꯤ. ꯊꯥꯔꯤꯛꯇꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯁꯤꯅꯦ ꯉꯥꯡꯊꯣꯔꯛꯄꯁꯤꯗꯤ. ꯉꯥꯏꯈꯣꯅꯦ, ꯆꯠꯂꯗꯤ ꯆꯥꯅ ꯊꯛꯅꯕꯁꯨ ꯈꯔ ꯄꯨꯕꯤꯈꯣ. ꯉꯥ ꯑꯌꯥꯏꯕꯁꯨ ꯌꯥꯝꯅ ꯂꯩꯕꯅꯤꯅꯦ. ꯌꯥꯔꯦꯗ ꯏꯃꯥꯁꯦ, ꯑꯩꯅ ꯊꯣꯛꯄ ꯀꯩ ꯀꯩꯅꯣ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯄꯨꯈ꯭ꯔꯒꯦ. ꯐꯔꯦ ꯐꯔꯦ, ꯆꯠꯊꯣꯛꯎꯔꯣ. ꯑꯗꯣ ꯁꯅꯥ, ꯅꯪꯒꯤ ꯅꯨꯄꯤ ꯈꯨꯎꯅꯁꯤꯗꯤ ꯉꯟꯗꯤ ꯉꯜꯂꯤꯍꯦ. ꯁꯛꯍꯦꯟ ꯁ꯭ꯇꯤꯌꯔꯗꯨ ꯀꯥꯅ ꯀꯥꯅ ꯏꯃꯥꯁꯦ, ꯅꯣꯏ ꯊꯥꯏꯅꯗꯤ ꯅꯨꯡꯗꯥꯡꯗ ꯎꯅꯕ ꯌꯥꯝ ꯆꯠꯅꯩ ꯍꯥꯏꯗꯅꯦ. ꯑꯗꯨꯅ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯌꯨꯛꯇ ꯎꯅꯕꯁꯦ ꯑꯁꯤ ꯑꯣꯏꯅ ꯆꯠꯅꯔꯦꯗ. ꯌꯥꯏ ꯌꯥꯏ. ꯑꯁꯨꯝꯅ ꯁꯛꯍꯦꯟ ꯒꯥꯔꯤꯗꯨ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯅ ꯊꯧꯔꯛꯂꯦ꯫ ꯑꯗꯨꯒ ꯐꯥꯔꯃꯥꯁꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯒꯥꯔꯤꯗꯨ ꯐꯠ ꯈꯥꯝꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯂꯩꯔꯝꯂꯤꯕ ꯃꯤꯁꯤꯡꯗꯨꯁꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯁꯛꯍꯦꯟꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯕꯅ ꯇꯔꯥꯝ ꯇꯔꯥꯝ ꯀꯧꯁꯤꯜꯂꯛꯏ꯫ ꯁꯥꯔ, ꯀꯅꯥ ꯉꯝꯗꯕ ꯌꯥꯎꯔꯒꯦ? ꯌꯥꯝꯅ ꯊꯨꯕꯁꯨ ꯃꯥꯜꯂꯤ. ꯅꯠꯇ꯭ꯔꯒ ꯄꯥꯕꯨꯡ ꯉꯝꯗꯕ ꯌꯥꯎꯕ꯭ꯔꯣ? ꯐꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯁꯨ ꯌꯥꯕꯁꯤꯗ ꯁꯥꯔꯅ ꯑꯣꯏꯅ ꯂꯥꯛꯄꯤꯔꯦ ꯇꯧꯔꯤꯁꯦ꯫ ꯁꯛꯍꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯄꯥꯕꯨꯡꯒꯤ ꯅꯠꯇꯦꯗ, ꯁꯤꯗꯤ ꯁꯦꯀ꯭ꯔꯦꯠꯅꯤ. ꯐꯣꯟꯗ ꯍꯥꯏꯕꯗ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏꯗꯕ, ꯑꯗꯨꯒꯤꯅꯤ. ꯃꯍꯧꯁꯥꯅ ꯁꯛꯍꯦꯟ ꯐꯥꯔꯃꯥꯁꯤꯗ ꯆꯪꯂꯒ ꯍꯤꯗꯥꯛ ꯑꯃꯨꯛꯇ ꯂꯩꯗ꯭ꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯤꯗꯥꯛꯀꯤ ꯗꯔꯀꯥꯔ ꯂꯥꯛꯂꯕꯁꯨ ꯃꯥꯒꯤ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯨꯅ ꯂꯣꯏꯅ ꯇꯧꯕ ꯉꯥꯛꯇꯅꯤ꯫ ꯉꯁꯤ ꯃꯥꯒꯤ ꯃꯇꯧꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯤꯁꯤꯡꯗꯨ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯦ꯫ ꯆꯤꯡꯇꯝ ꯐꯥꯔꯃꯥꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕ ꯐꯥꯔꯃꯥꯁꯤꯅꯤ꯫ ꯃꯁꯤꯗ ꯐꯪꯂꯤꯕ ꯍꯤꯗꯥꯛ ꯑꯌꯥꯝꯕ ꯁꯛꯍꯦꯟꯒꯤ ꯀꯝꯄꯅꯤꯅ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯉꯥꯛꯇꯅꯤ꯫ ꯃꯐꯝꯁꯤꯗ ꯐꯪꯗꯕ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯕꯃꯛ ꯌꯥꯏ꯫ ꯑꯁꯨꯝꯅ ꯁꯛꯍꯦꯟꯁꯨ ꯍꯤꯗꯥꯛ ꯒꯨꯂꯤ ꯈꯔ ꯂꯧꯔꯕ ꯇꯨꯡꯗ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯑꯃꯃꯨꯛ ꯂꯧꯔꯗꯨꯅ ꯋꯥꯏꯊꯧꯔꯣꯝꯗ ꯍꯥꯏꯊꯔꯛꯏ꯫ ꯑꯗꯨꯒ ꯄꯨꯝꯅꯃꯛꯇꯨ ꯉꯥꯟꯊꯣꯏꯗ ꯐꯖꯅ ꯁꯤꯟꯅꯔꯝꯂꯒ ꯃꯥꯁꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ꯫ ꯉꯥꯟꯊꯣꯏꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯄꯗ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯊꯥꯖꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯍꯜꯂꯣ ꯆꯟ, ꯅꯪꯕꯨ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯗꯣꯔꯛꯀꯦꯔꯣ? ꯉꯝꯒꯗ꯭ꯔꯣ? ꯉꯝꯅꯤꯌꯦ, ꯍꯪꯉꯛꯀꯦ. ꯐꯔꯦ ꯐꯔꯦ, ꯊꯝꯃꯣ ꯊꯝꯃꯣ. ꯊꯥꯖ ꯃꯁꯥꯗꯨ ꯂꯥꯏꯍꯧ ꯌꯥꯎꯁꯤꯟꯕꯒ ꯅꯤꯛꯄ ꯑꯃꯁꯨ ꯌꯥꯎꯔꯕꯅꯤ꯫ ꯉꯝꯗ ꯉꯝꯗ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯉꯥꯟꯊꯣꯏꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯊꯥꯖꯒꯤ ꯂꯥꯏꯕꯛꯇ ꯃꯈꯨꯠꯇꯨꯅ ꯊꯝꯗꯨꯅ ꯌꯦꯡꯉꯤ꯫ ꯁꯤꯗꯤ ꯌꯥꯝꯅ ꯁꯥꯔꯦꯅꯦ. ꯁꯦ ꯐꯖꯅ ꯄꯣꯊꯥꯔꯣ. ꯆꯦ ꯆꯥ ꯂꯣꯜꯂꯛꯀꯦ, ꯑꯗꯨꯒ ꯒꯨꯂꯤꯁꯤꯡꯁꯦ ꯆꯥꯁꯤꯟꯅꯕ. ꯀꯩꯁꯨꯝ ꯇꯧꯔꯣꯏꯗ. ꯅꯠꯇꯦ, ꯗꯥꯆꯧꯕꯨ ꯍꯧꯒꯠꯇ꯭ꯔꯤꯕꯣ? ꯍꯧꯒꯠꯇ꯭ꯔꯤꯌꯦ. ꯁꯨꯃꯥꯏꯅ ꯉꯝꯗꯦ ꯍꯥꯏꯔꯗꯤ ꯆꯦꯗ ꯐꯣꯟ ꯀꯣꯛ ꯇꯧꯔꯛꯄ ꯌꯥꯗ꯭ꯔꯣ? ꯆꯦꯗ ꯌꯦꯠꯁꯤꯟꯃꯟꯗꯅ ꯏꯀꯥꯏꯔꯦ. ꯇꯥꯅꯤꯡꯗꯦꯀꯣ. ꯆꯦ, ꯏꯌꯥꯝꯕꯝ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯆꯠꯈꯤꯕ?
ꯉꯥꯏꯍꯥꯛꯄꯨꯗꯤ ꯑꯣꯏꯔꯦ ꯑꯗꯣ ꯃꯌꯨꯝꯗꯤ ꯌꯧꯔꯝꯈꯤꯔꯣꯏꯗ ꯃꯥꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯁꯤꯔꯅ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯗ ꯑꯩꯅ ꯌꯥꯝꯅ ꯀꯟꯅ ꯉꯝꯗꯕ ꯑꯣꯏꯔꯝꯃꯣꯏꯅ ꯍꯥꯏꯈꯤꯕꯅꯤ ꯐꯔꯦꯁꯦ ꯇꯨꯃꯤꯟꯅ ꯄꯣꯊꯥꯔꯣ ꯑꯩ ꯆꯥꯁꯨ ꯂꯣꯜꯂꯛꯀꯦ ꯗꯥꯆꯧꯁꯨ ꯍꯧꯗꯣꯔꯛꯀꯦ ꯋꯥꯁꯦ ꯍꯥꯏꯔꯒ ꯉꯥꯟꯊꯣꯏꯗꯨ ꯄꯥꯔꯤꯒꯤ ꯀꯥꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯗꯥꯆꯧ ꯇꯥꯔꯕꯣ ꯄꯥꯔꯤꯗꯨ ꯃꯃꯤꯠ ꯎꯏꯔꯤ ꯎꯏꯔꯤ ꯇꯧꯗꯨꯅ ꯑꯩ ꯍꯧꯒꯠꯂꯣ ꯄꯨꯡ 7 ꯇꯥꯔꯁꯤ ꯐꯥꯎꯕ ꯁꯟ ꯏꯔꯣꯏ ꯈꯣꯡꯕꯒꯨꯝ ꯈꯣꯡꯉꯦ ꯋꯥꯅꯤ ꯄꯥꯔꯤ ꯚꯥꯞ ꯑꯣꯏꯍꯧꯗ ꯈꯨꯝꯗꯣꯛꯂꯨꯔꯒ ꯒ꯭ꯌꯥꯟ ꯈꯪꯂꯛ ꯂꯥꯛꯄꯒꯨꯝ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯐꯠ ꯌꯦꯡꯂꯛꯏ ꯉꯥꯟꯊꯣꯏ ꯌꯥꯝ ꯉꯜꯂꯤꯅ ꯀꯩ ꯂꯩꯔꯒꯦ ꯑꯩꯅ ꯉꯔꯥꯡ ꯀꯩ ꯍꯥꯏꯈꯤꯒꯦ ꯄꯥꯔꯤꯗꯨ ꯄꯥꯈꯠꯄꯣꯏ ꯂꯥꯛꯄꯣꯏ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯉꯥꯟꯊꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯀꯣ ꯊꯥ ꯑꯃꯅꯤ ꯈꯛꯇꯪ ꯂꯩꯈꯤꯁꯦꯕ ꯉꯥꯟꯊꯣꯏꯁꯨ ꯂꯛꯅꯒꯦ ꯌꯥꯎꯅ ꯂꯛꯅꯔꯛꯏ ꯉꯝꯃꯔꯣꯏ ꯑꯩꯗꯤ ꯍꯜꯂꯔꯣꯏꯗꯕꯅꯤ ꯉꯥꯡꯅ ꯉꯥꯟꯊꯣꯏꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯗꯣ ꯂꯣꯟꯕ ꯍꯧꯏ ꯄꯥꯔꯤꯁꯨ ꯃꯇꯨꯡꯗ ꯃꯣꯜꯂꯤ ꯏꯟꯅꯔꯛꯇꯨꯅ ꯉꯥꯟꯊꯣꯏ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯝꯇ ꯇꯥꯎ ꯀꯩꯗꯧꯔꯒꯦ ꯑꯩꯕꯨ ꯄꯩꯁꯥ ꯈꯤꯇ ꯇꯥꯟꯈꯤꯒꯦꯕ ꯅꯨꯡꯁꯤꯕꯅꯅꯦ ꯄꯨꯛ ꯊꯟꯕ ꯌꯥꯗꯕꯅꯤꯀꯣ ꯍꯣ ꯑꯩꯗꯤꯅꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯗꯤ ꯆꯥꯛ ꯑꯝꯇ ꯆꯥꯒꯦ ꯍꯥꯏꯖꯔꯣꯏ ꯏꯁꯤꯡꯗ ꯊꯛꯑꯒꯁꯨ ꯑꯗꯨꯝ ꯂꯦꯟꯖꯔꯒꯦ ꯇꯥꯅꯤꯡꯗꯦꯀꯣ ꯑꯣꯏꯕ ꯌꯥꯕ ꯋꯥ ꯉꯥꯡꯅꯁꯦꯕ ꯂꯤꯂꯥ ꯗ꯭ꯔꯃꯥꯗ ꯄꯪꯍꯥꯏ ꯍꯥꯏꯅꯕꯒꯤ ꯋꯥꯅꯤ ꯂꯥꯏꯐꯇꯗꯤ ꯌꯥꯗꯕꯅꯤꯀꯣ ꯄꯥꯔꯤꯗꯨ ꯃꯀꯣꯛꯇꯣ ꯄꯥꯏꯗꯨꯅ ꯃꯊꯥ ꯁꯥꯕꯒꯤ ꯃꯑꯣꯡꯗ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯐꯥꯟ ꯑꯗꯨꯗ ꯀꯤꯠ ꯐꯝꯊꯔꯛꯏ ꯃꯇꯧ ꯑꯗꯨꯗ ꯉꯥꯟꯊꯣꯏꯗꯤ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯊꯤꯛ ꯊꯤꯛ ꯅꯣꯛꯂꯤ ꯉꯥꯟꯊꯣꯏ ꯆꯠꯂꯣꯗ ꯅꯪꯕꯣ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯦꯕ ꯗꯥꯆꯧꯅ ꯍꯥꯠꯀꯦ ꯍꯥꯏꯔꯁꯨ ꯑꯩꯗꯤ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯍꯥꯏꯁꯤꯅꯤ ꯉꯥꯟꯊꯣꯏ ꯅꯣꯏ ꯏꯃꯥ ꯍꯣꯏ ꯂꯥꯛꯄ ꯇꯥꯔꯦ ꯋꯥꯅꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯕꯣ ꯗꯥꯆꯧ ꯌꯥꯝ ꯄꯥꯡꯗꯕ ꯇꯧꯔꯛꯀꯅꯨꯀꯣ ꯃꯣꯏ ꯂꯥꯛꯑꯒ ꯀꯩꯗꯧꯔꯒꯦ ꯑꯩ ꯏꯁꯥꯅ ꯌꯥꯔꯤꯁꯤꯗꯤ ꯅꯪꯕꯨ ꯑꯩꯈꯣꯏ ꯆꯟꯒꯤꯁꯨ ꯈꯤꯇꯪ ꯈꯜꯂꯨꯗ ꯆꯟꯒꯦ ꯈꯜꯂꯒꯅꯤꯀꯣ ꯑꯩꯅ ꯂꯥꯛꯏꯁꯦ ꯗꯥꯆꯧꯕꯨ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯗꯥꯏꯅꯦ ꯍꯣꯏꯕ ꯅꯨꯡꯁꯤꯌꯦꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯇꯝ ꯈꯔꯗꯤ ꯂꯩꯈꯤꯁꯦ ꯍꯥꯏꯕꯅꯤ ꯐꯔꯦ ꯌꯨꯝ ꯄꯥꯜꯂꯣꯏꯗꯕ ꯅꯨꯡꯁꯤꯕꯗꯤ ꯀꯩꯗꯧꯗꯣꯏꯅꯣ ꯍꯤꯡꯉꯨꯗꯅ ꯅꯍꯥꯟꯈꯩ ꯅꯪꯅ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯔꯝꯃꯤꯁꯤꯗꯤ ꯑꯣꯏꯗꯕ ꯅꯝꯊꯥꯛꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯍꯧꯖꯤꯛꯇ ꯈꯪꯉꯤ ꯄꯥꯔꯤꯗꯨ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯇꯨꯡꯗ ꯄꯥꯈꯠꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ ꯍꯣꯏꯗ ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯁꯤꯔꯁꯤ ꯆꯪ ꯌꯦꯡꯅ ꯇꯥꯔꯦꯗꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯨꯄꯤ ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯣꯅꯦ ꯍꯥ ꯅꯣꯏ ꯏꯃꯥ ꯍꯣꯏ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩ ꯊꯕꯛ ꯑꯝꯇ ꯆꯠꯍꯧꯒꯦ ꯅꯪꯒ ꯑꯗꯨꯝ ꯊꯦꯡꯅꯍꯧꯔꯣ ꯋꯥꯁꯦ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯩ ꯗꯥꯆꯧ ꯁꯦꯡꯗꯤ ꯁꯦꯡꯉꯦꯀꯣ ꯅꯪ ꯍꯥꯏꯔꯤꯁꯦ ꯍꯣꯏ ꯃꯤ ꯁꯦꯡꯉꯦꯕ ꯆꯠꯂꯣ ꯑꯗꯨꯗꯤ ꯅꯆꯤꯟ ꯅꯌꯥ ꯁꯦꯡꯗꯣꯛꯎꯔꯣ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯑꯩꯗꯤ ꯋꯥꯔꯤꯗ ꯀꯥꯎꯏꯅꯦ ꯑꯩꯈꯣꯏ ꯆꯟꯗꯤ ꯐꯃꯨꯡꯗ ꯂꯩꯍꯧꯕꯅꯦ ꯇꯨꯝꯃꯒꯣꯠꯇ꯭ꯔꯤꯕꯣ ꯍꯥꯏꯁꯦ ꯅꯨꯡꯇꯤꯒꯤꯗꯤ ꯌꯥꯍꯧ ꯌꯥꯝ ꯉꯟꯕꯅꯤꯅꯦ ꯍꯣꯏ ꯉꯁꯥꯏꯗꯣ ꯑꯩꯅ ꯂꯥꯛꯄꯗ ꯃꯁꯥ ꯁꯥꯒꯠꯇꯨꯅ ꯂꯥꯏꯍꯧ ꯍꯧꯔꯒ ꯂꯩꯔꯝꯃꯦ ꯑꯗꯨꯗ ꯆꯥꯁꯦ ꯄꯤꯊꯛꯑꯒ ꯒꯨꯂꯤ ꯄꯤꯖꯒꯦꯅ ꯇꯧꯔꯝꯃꯤꯁꯤꯅꯤ ꯌꯥꯝ ꯀꯟꯅ ꯉꯝꯗꯕꯖꯥꯠꯅꯣ ꯑꯩ ꯍꯧꯗꯣꯔꯛꯎ ꯌꯥꯗ꯭ꯔꯣ ꯑꯩꯁꯨ ꯈꯪꯗꯤꯌꯦ ꯍꯧꯖꯤꯛꯇ ꯈꯪꯉꯤꯁꯤꯅꯤ ꯒꯨꯂꯤꯗꯤ ꯂꯩꯔꯨꯔꯕꯣ ꯑꯩꯅ ꯂꯩꯔꯨꯔꯦ ꯅꯪꯗꯤ ꯀꯅꯥꯒ ꯆꯠꯂꯤꯕ ꯏꯊꯟꯇ ꯆꯠꯂꯤꯅꯤ ꯀꯩꯅꯣ ꯄꯥꯔꯤꯗꯨ ꯉꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯈꯖꯤꯛ ꯆꯪꯁꯤꯟꯗꯨꯅ ꯃꯈꯨꯠꯇꯣ ꯇꯞꯅ ꯄꯥꯏꯔꯛꯏ ꯉꯥꯟꯊꯣꯏ ꯅꯪꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯔꯦꯀꯣ ꯌꯨꯝꯗ ꯑꯋꯥ ꯃꯁꯛ ꯈꯪꯗꯅ ꯂꯩꯖꯕ ꯅꯪꯁꯦ ꯑꯩꯒ ꯍꯦꯛ ꯂꯣꯏꯅꯔꯨꯕꯗꯒꯤ ꯃꯩꯁꯥꯁꯦ ꯅꯪꯉꯣꯟꯗꯁꯨ ꯐꯥꯎꯔꯦꯀꯣ ꯗꯥꯆꯧ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕ ꯅꯇꯧꯗꯣ ꯑꯩꯉꯣꯟꯗ ꯎꯠꯂꯛꯀꯅꯨ ꯑꯗꯨꯏ ꯁꯔꯨꯛ ꯆꯔꯥ ꯅꯥꯃꯇ ꯆꯥꯔꯕꯁꯨ ꯃꯣꯃꯣ ꯅꯣꯛꯄ ꯇꯝꯁꯦ ꯑꯗꯨꯗ ꯇꯞ ꯄꯨꯟꯁꯤꯒꯤ ꯃꯍꯥꯎ ꯈꯪꯒꯗꯕꯅꯤ ꯍꯤꯡꯅꯤꯡꯕ ꯐꯥꯎꯔꯨꯗ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯉꯥꯟꯊꯣꯏ ꯅꯪꯅ ꯃꯉꯥꯜ ꯄꯤꯕꯤꯕꯅꯤ ꯅꯪ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯅꯨꯄꯥ ꯌꯥꯎꯗꯅ ꯆꯦꯜꯂꯛꯏꯁꯦ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯄꯥꯔꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯁꯤꯗꯤꯕ ꯋꯥꯁꯦ ꯍꯥꯏꯔꯒ ꯄꯥꯔꯤ ꯃꯆꯟꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯦ ꯑꯗꯨꯒ
ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯇꯞꯅ ꯐꯝꯊꯗꯨꯅ ꯃꯆꯟꯒꯤ ꯂꯥꯏꯕꯛꯇ ꯃꯈꯨꯠꯇꯨ ꯊꯝꯂꯛꯏ. ꯁꯥꯏꯅꯤ ꯁꯤꯗꯤ. ꯆꯟ. ꯇꯥꯕ꯭ꯔꯣ? ꯊꯥꯖꯁꯨ ꯍꯥꯏꯐꯦꯠ ꯇꯨꯝꯊꯔꯨꯔꯕ꯭ꯔꯥ ꯃꯃꯤꯠꯇꯣ ꯇꯞꯅ ꯄꯥꯡꯂꯛꯇꯨꯅ, ꯗꯥꯆꯧ, ꯍꯥꯎ. ꯅꯪꯕꯨ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯔꯗꯤ ꯗꯥꯆꯧ ꯍꯧꯗꯣꯔꯛꯎ ꯌꯥꯗ꯭ꯔꯣ? ꯍꯧꯗꯣꯛꯑꯦ. ꯗꯥꯆꯧꯅ ꯇꯥꯗꯤ ꯇꯥꯗꯅ. ꯑꯩꯗꯤ ꯌꯥꯝ ꯀꯟꯅ ꯇꯨꯝꯊꯔꯨꯔꯕ ꯖꯥꯠꯅꯤꯅꯦ. ꯇꯥꯍꯧꯗ꯭ꯔꯦꯗꯅ. ꯐꯔꯦ. ꯒꯨꯂꯤꯁꯨ ꯂꯩꯔꯦ ꯍꯥꯏꯕꯅꯤꯅ ꯀꯩꯅꯣ ꯈꯔ ꯍꯥꯟꯅ ꯆꯥꯁꯤꯜꯂꯒꯅꯦ ꯒꯨꯂꯤꯗꯨ ꯆꯥꯅꯕ ꯑꯃꯨꯛ ꯇꯧꯁꯤ. ꯑꯗꯨꯒ ꯐꯠꯇ꯭ꯔꯒꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯁꯤꯀꯣ. ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯉꯥꯟꯊꯣꯏꯗꯨ ꯆꯥ ꯀꯞ ꯑꯃ ꯄꯨꯔꯛꯇꯨꯅ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯃꯤ. ꯑꯗꯨꯒ ꯄꯥꯔꯤꯗ ꯈꯖꯤꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯗꯥꯆꯧꯒꯤꯁꯨ ꯆꯥ ꯄꯨꯔꯛꯑꯣꯔꯣ? ꯄꯨꯔꯛꯀꯅꯣ. ꯑꯩꯗꯤ ꯆꯥꯁꯦ ꯀꯌꯥ ꯊꯛꯅꯤꯡꯗꯦꯗ. ꯑꯗꯨꯗꯤ ꯆꯥꯁꯦ ꯈꯔ ꯊꯛꯆꯤꯜꯂꯣ. ꯑꯗꯨꯒꯅꯦ ꯒꯨꯂꯤꯁꯦ ꯑꯃꯨꯛ ꯆꯥꯅꯕ. ꯍꯣꯏ. ꯊꯥꯖꯗꯨ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯀꯥꯡꯊꯣꯜꯗꯨꯗ ꯉꯥꯔꯒ ꯐꯝꯃꯤ. ꯉꯥꯟꯊꯣꯏꯗꯨ ꯆꯥꯛꯈꯨꯝꯗ ꯇꯍꯥ ꯑꯃꯨꯛ ꯆꯪꯈꯤꯗꯨꯅ ꯕꯥꯎꯜ ꯑꯃꯗ ꯏꯁꯤꯡ ꯈꯔ ꯍꯥꯞꯇꯨꯅ ꯅꯥꯀꯟꯗ ꯇꯔꯨ ꯌꯥꯜꯂꯤꯕ ꯐꯗꯤ ꯃꯆꯥꯗꯨꯃꯒ ꯄꯥꯏꯔꯗꯨꯅ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯤ. ꯑꯗꯨꯒ ꯐꯗꯤꯗꯨꯗ ꯏꯁꯤꯡ ꯈꯖꯤꯛ ꯆꯣꯛꯍꯟꯗꯨꯅ ꯂꯥꯏꯕꯛꯇ ꯇꯞꯅ ꯊꯝꯂꯛꯏ. ꯃꯇꯧ ꯑꯗꯨꯗ ꯊꯥꯖ ꯃꯄꯤ ꯏꯔꯥ ꯈꯖꯤꯛ ꯆꯦꯟꯗꯨꯅ, ꯁꯦ, ꯅꯪꯒꯤ ꯂꯃꯟꯁꯦ ꯏꯆꯤꯜ ꯏꯅꯥꯎꯅ ꯀꯔꯝꯕ ꯃꯇꯝꯗ ꯁꯤꯡꯕ ꯉꯝꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ. ꯑꯉꯥꯎꯕꯤ, ꯀꯔꯤꯒꯤ ꯂꯃꯟꯅꯣ? ꯁꯤꯗꯤ ꯍꯌꯦꯡ ꯆꯦꯅ ꯉꯝꯗ꯭ꯔꯕ ꯃꯇꯝꯗꯁꯨ ꯅꯪꯅ ꯑꯃꯨꯛ ꯇꯧꯗꯣꯏ ꯅꯠꯇ꯭ꯔꯣ? ꯊꯥꯖꯗꯨ ꯅꯣꯛꯐꯦꯠ ꯇꯧꯖꯩ. ꯇꯧꯗꯣꯏꯅꯦ. ꯑꯗꯨꯅꯦ ꯂꯃꯟ ꯍꯥꯏꯕꯨ ꯀꯩꯁꯨ ꯅꯠꯇꯦ. ꯑꯗꯣ ꯆꯦ, ꯅꯪ ꯑꯩꯈꯣꯏꯗ ꯂꯩꯔꯁꯤꯕ? ꯉꯥꯟꯊꯣꯏꯁꯨ ꯊꯥꯖꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯗꯨꯅ, ꯑꯗꯨꯕꯨꯔꯣ, ꯑꯩꯅ ꯉꯁꯤ ꯂꯥꯛꯏꯁꯦ ꯅꯣꯏꯗ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯒꯦꯅ ꯂꯥꯛꯑꯕꯅꯦ. ꯊꯥꯖꯗꯨ ꯍꯔꯥꯎꯅ ꯉꯥꯟꯊꯣꯏꯗ ꯐꯠ ꯀꯣꯟꯁꯤꯜꯂꯤ. ꯑꯌꯥ, ꯆꯦ, ꯗꯥꯆꯧꯅ ꯌꯥꯔꯕꯣ? ꯑꯁꯦꯡꯕ꯭ꯔꯣ ꯍꯥꯏꯁꯦ? ꯑꯩꯗꯤ ꯌꯥꯝꯅ ꯍꯔꯥꯎꯋꯦ. ꯀꯃꯥꯏ ꯇꯧꯅꯦ? ꯉꯥꯟꯊꯣꯏꯗꯨ ꯃꯉꯛ ꯈꯖꯤꯛ ꯅꯣꯝꯗꯨꯅ, ꯑꯁꯦꯡꯕꯅꯦ, ꯗꯥꯆꯧꯅ ꯌꯥꯔꯦ. ꯋꯥꯁꯦ ꯍꯥꯏꯔꯒ ꯊꯥꯖ ꯃꯕꯨꯡꯕꯨ ꯀꯧꯔꯛꯂꯝꯃꯤ. ꯗꯥꯆꯧ, ꯇꯥꯕ꯭ꯔꯣ? ꯉꯥꯟꯊꯣꯏꯁꯨ ꯏꯀꯥꯏꯔꯞ ꯇꯧꯅ, ꯆꯟ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ? ꯀꯧꯔꯨꯅꯨ ꯍꯥꯏꯕꯅꯦ. ꯑꯩ ꯏꯀꯥꯏꯔꯛꯀꯗꯧꯔꯦꯀꯣ. ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯔꯒ ꯆꯦꯟꯗꯧꯒꯦ ꯇꯧꯋꯦ ꯋꯥꯅꯤ. ꯆꯦ, ꯑꯩ ꯅꯥꯕ ꯐꯔꯦ. ꯏꯁꯥꯁꯦ ꯍꯔꯥꯎꯃꯟꯗꯅ ꯀꯩꯅꯣꯝꯃ ꯇꯧꯔꯦꯕ. ꯍꯩꯃꯥ, ꯃꯁꯤꯗꯤ ꯉꯥꯎꯏꯗꯅ. ꯄꯥꯔꯤꯁꯨ ꯃꯆꯟꯅ ꯀꯧꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯍꯥꯊꯨ ꯆꯪꯂꯛꯂꯝꯃꯤ. ꯆꯟ, ꯀꯩꯗꯧꯔꯒꯦ? ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ? ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯁꯦ ꯍꯥꯏꯕ꯭ꯔꯣ? ꯗꯥꯆꯧ, ꯀꯗꯥꯏꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯆꯠꯄꯅꯣ? ꯑꯩ ꯅꯥꯕ ꯐꯔꯦꯀꯣ. ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯣꯟꯊꯣꯛ ꯊꯨꯅ ꯅꯥꯕ ꯐꯈ꯭ꯔꯦꯗ. ꯀꯩꯗꯧꯔꯒꯦꯕ ꯅꯪꯅ ꯀꯧꯔꯤꯁꯤꯕꯣ? ꯊꯥꯖ ꯑꯀꯣꯏꯕ ꯀꯔꯤꯁꯨ ꯌꯥꯎꯗ ꯐꯠ ꯍꯦꯛꯇ ꯍꯥꯏꯔꯛꯏ. ꯗꯥꯆꯧ, ꯈꯪꯁꯤꯟꯅꯗꯕ ꯇꯧꯔꯅꯣ. ꯑꯗꯨꯏ ꯁꯔꯨꯛ ꯕꯖꯥꯔꯗ ꯆꯠꯂꯣ. ꯅꯨꯄꯤ ꯆꯦꯟꯕꯁꯦ ꯐꯤꯔꯣꯜꯒ ꯌꯥꯝꯅ ꯂꯩꯅꯗꯥꯏꯅꯦ. ꯑꯗꯨꯅ ꯆꯦꯒꯤꯁꯨ ꯈꯔ ꯂꯩꯕꯤꯔꯨꯆꯣꯕ. ꯆꯠꯂꯣꯕꯁꯦ. ꯄꯥꯔꯤꯗꯨ ꯂꯠ ꯇꯧꯅ, ꯅꯍꯥꯟꯋꯥꯏ ꯏꯃꯥꯅ ꯁꯦꯠꯂꯝꯕꯒꯤ ꯌꯥꯝ ꯂꯩꯗꯥꯏꯅꯦ. ꯑꯗꯨ ꯑꯗꯨꯝ ꯁꯦꯠꯄ ꯌꯥꯅꯤ ꯀꯩꯅꯣ. ꯉꯥꯟꯊꯣꯏꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯏꯆꯝ ꯆꯝꯖꯕ ꯋꯥꯔꯤꯗꯨꯗ ꯅꯣꯛꯅꯤꯡꯕꯗꯨ ꯈꯥꯡꯖꯤꯜꯂꯒ ꯇꯨꯃꯤꯟ ꯅꯣꯟꯊꯗꯨꯅ ꯂꯩ. ꯌꯥꯔꯣꯏꯌꯦ. ꯃꯤ ꯑꯗꯨꯗꯤ ꯊꯥꯏꯅꯒꯤ ꯆꯠꯅꯗꯕ ꯉꯥꯛꯇꯅꯦ. ꯃꯧ ꯑꯅꯧꯕꯤꯗꯕꯨ ꯑꯗꯨ ꯀꯃꯥꯏꯅ ꯁꯦꯠꯍꯟꯗꯣꯏꯅꯣ? ꯄꯥꯔꯤꯗꯨ ꯃꯀꯣꯛ ꯈꯖꯤꯛ ꯍꯣꯠꯇꯨꯅ ꯉꯥꯟꯊꯣꯏꯗ ꯐꯂꯞ ꯌꯦꯡꯂꯛꯏ. ꯑꯗꯨꯗꯤ ꯀꯩꯅꯣ ꯂꯩꯗꯣꯏꯁꯦ ꯍꯥꯏꯔꯣꯗꯅ. ꯉꯥꯟꯊꯣꯏꯁꯨ ꯏꯀꯥꯏꯔꯞ ꯇꯧꯅ, ꯌꯥꯔꯅꯤꯌꯦ, ꯂꯩꯔꯨꯔꯅꯨ. ꯏꯃꯥꯒꯤ ꯂꯩꯕꯗꯣ ꯑꯗꯨꯝ ꯁꯦꯠꯂ ꯂꯣꯏꯔꯦ. ꯐꯤ ꯂꯩꯅꯕ ꯄꯩꯁꯥꯗꯨꯅ ꯏꯃꯨꯡꯒꯤ ꯁꯤꯖꯤꯟꯅꯅꯕ ꯊꯝꯁꯦ. ꯁꯦ, ꯏꯀꯣꯗ ꯑꯩꯈꯣꯏ ꯗꯥꯆꯧꯒ ꯌꯥꯝ ꯃꯥꯟꯅꯔꯛꯀꯅꯨꯀꯣ. ꯃꯤꯁꯤꯗꯤ ꯂꯩꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯦ. ꯑꯁ, ꯌꯥꯔꯦꯁꯦ. ꯑꯩ ꯂꯩꯖꯔꯨꯔꯒꯦ. ꯑꯩꯈꯣꯏ ꯆꯤꯟꯒ ꯉꯥꯡꯅꯗꯣꯏ ꯁꯔꯨꯛ ꯀꯩꯅꯣ ꯂꯩꯗꯣꯏꯁꯦ ꯍꯥꯏꯔꯣꯁꯦ. ꯑꯗꯨꯕꯨꯔꯣ ꯗꯥꯆꯧ, ꯐꯅꯦꯛ ꯑꯉꯥꯡꯕ ꯑꯃꯒ ꯐꯤ ꯑꯉꯥꯡꯕ ꯑꯃꯒ ꯐꯨꯔꯤꯠ ꯑꯃꯁꯨ ꯌꯥꯎꯔꯛꯑꯣ. ꯐꯨꯔꯤꯠꯇꯨꯗꯤ ꯗꯥꯆꯧꯅ ꯂꯤꯠꯍꯟꯅꯤꯡꯕ ꯃꯆꯨ ꯑꯃ ꯍꯦꯛꯇ ꯈꯜꯂꯒ ꯂꯩꯔꯛꯑꯣ. ꯄꯥꯔꯤꯗꯨ ꯃꯆꯟꯗ ꯈꯖꯤꯛ ꯏꯀꯥꯏꯔꯞ ꯇꯧꯅ, ꯑꯉꯥꯡ, ꯅꯪ ꯌꯥꯔꯗ꯭ꯔꯣ? ꯑꯗꯨꯅ ꯅꯪꯒꯤꯗꯤ ꯀꯩ ꯌꯥꯎꯔꯛꯑꯣꯕ?
ꯑꯩꯗꯤ ꯌꯥꯔꯅꯤꯗ ꯁꯦ ꯅꯪꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯑꯣ ꯑꯇꯩꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯕ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯌꯥꯝꯃꯟꯈꯔꯦ ꯀꯩꯗꯧꯗꯣꯏꯅꯣ ꯇꯞꯇꯥꯏꯒꯤ ꯂꯩꯁꯤꯜꯂꯒ ꯁꯦ ꯑꯩꯗꯤ ꯉꯁꯤꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦꯕꯨ ꯁꯤꯃꯗꯤ ꯍꯥꯏꯍꯧꯒꯦꯍꯦ ꯑꯩꯈꯣꯏ ꯗꯥꯆꯧ ꯅꯕꯥꯅꯤ ꯂꯤꯛꯃꯟꯗꯅ ꯍꯌꯦꯡ ꯇꯤꯟ ꯐꯥꯎ ꯈꯥꯏꯗꯅ ꯌꯣꯠꯂꯦꯗꯣ ꯇꯧꯅꯤꯀꯣ ꯑꯉꯥꯡ ꯅꯪ ꯋꯥꯆꯣ ꯌꯥꯝ ꯉꯥꯡꯕ꯭ꯔꯥ ꯍꯥꯏꯕꯨ ꯁꯣꯏꯔꯣꯏꯍꯦ ꯅꯪꯅꯗꯤ ꯁꯤꯗ ꯍꯔꯥꯎꯔꯤꯕ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯀꯔꯤ ꯊꯣꯛꯀꯅꯤ ꯈꯪꯗ꯭ꯔꯤꯕꯅꯤꯀꯣ ꯊꯥꯖ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯨ ꯈꯖꯤꯛ ꯍꯟꯖꯤꯟꯈꯤꯗꯨꯅ ꯑꯁꯦꯡꯕ ꯆꯦ ꯑꯩꯈꯣꯏ ꯗꯥꯆꯧꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯪ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯐꯥꯗꯣꯛꯅꯕꯒ ꯂꯥꯛꯑꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯑꯩꯅ ꯍꯔꯥꯎꯔꯤꯁꯤꯒ ꯆꯟ ꯌꯥꯔꯦꯁꯦ ꯑꯗꯨꯗ ꯀꯣꯛ ꯊꯥꯗꯔꯅꯨ ꯑꯗꯨꯏ ꯁꯔꯨꯛ ꯆꯥꯛ ꯊꯣꯡꯅꯕ ꯑꯣꯏꯅ ꯇꯧꯔꯁꯦ ꯗꯥꯆꯧ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯨꯄꯤ ꯁꯦꯝꯕ ꯅꯨꯃꯤꯠꯇꯕꯨ ꯊꯕꯛ ꯆꯠꯅꯕ꯭ꯔꯣ ꯑꯩꯈꯣꯏ ꯗꯥꯆꯧꯒꯤ ꯋꯥꯇꯥꯁꯤꯗꯤ ꯃꯇꯝꯕꯨ ꯌꯥꯝꯅ ꯄꯥꯝꯃꯨꯖꯕꯒꯤ ꯋꯥꯅꯦꯕ ꯑꯁꯨꯝꯅ ꯐꯥꯒꯤꯗꯒꯤ ꯉꯥꯟꯊꯣꯏꯗꯨ ꯄꯥꯔꯤꯗ ꯆꯦꯟꯕ ꯇꯥꯈ꯭ꯔꯦ ꯈꯪꯍꯧꯗꯦ ꯅꯨꯃꯤꯠꯁꯨ ꯇꯥꯈꯤꯕ ꯉꯁꯥꯏ ꯄꯥꯔꯤꯅ ꯂꯩꯔꯛꯄ ꯔꯦꯗ ꯁꯨꯠꯇꯨ ꯁꯦꯠꯂꯒ ꯉꯥꯟꯊꯣꯏꯗꯨ ꯃꯧ ꯑꯅꯧꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯅꯣꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ ꯊꯥꯖꯁꯨ ꯒꯨꯂꯤ ꯑꯗꯨꯒꯤ ꯃꯌꯥꯏꯅ ꯇꯞꯅ ꯅꯥꯕꯁꯨ ꯐꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯥꯟꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯁꯥꯎꯔꯞ ꯇꯧꯅ ꯀꯧꯔꯛꯂꯝꯃꯤ ꯄꯔꯤ ꯄꯔꯤ ꯊꯣꯏ ꯊꯣꯏ ꯄꯥꯔꯤꯁꯨ ꯃꯄꯥꯟꯗ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯊꯣꯡꯗꯣ ꯇꯞꯅ ꯍꯥꯡꯗꯣꯔꯛꯄꯗ ꯎꯔꯦ ꯉꯥꯟꯊꯣꯏꯒꯤ ꯃꯕꯨꯡ ꯇꯦꯝꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯄꯥꯔꯤꯗꯨ ꯂꯀꯛ ꯇꯧꯅ ꯇꯥꯇꯦꯝꯕ ꯇꯦꯝꯕꯗꯨ ꯈꯣꯟꯖꯦꯜ ꯋꯥꯡꯂꯞꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯃꯤꯅꯥꯏ ꯃꯆꯥ ꯅꯄꯨꯟꯁꯤꯗꯣ ꯆꯔꯥꯅꯤꯐꯥꯎ ꯁꯨꯅ ꯆꯥ ꯐꯪꯗꯕ ꯅꯣꯏꯅ ꯅꯨꯄꯤꯒꯁꯨ ꯊꯤꯒꯦ ꯈꯜꯂꯤꯅꯦ ꯀꯗꯥꯏ ꯑꯩꯒꯤ ꯆꯟꯗꯣ ꯌꯥꯝꯅ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯅꯣꯏ ꯅꯥꯇꯩ ꯆꯥꯔꯣꯏ ꯈꯣꯟꯗꯥ ꯑꯗꯨꯗ ꯄꯥꯔꯤꯗꯨ ꯇꯤꯡ ꯁꯣꯛꯈ꯭ꯔꯦ ꯀꯔꯤ ꯋꯥꯅꯣ ꯇꯥꯇꯦꯝꯕ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯍꯥꯏꯕꯤꯌꯣ ꯑꯗꯨꯒꯨꯝꯕ ꯆꯥꯎꯈꯠꯇꯕ ꯃꯤꯅ ꯉꯥꯡꯒꯗꯕ ꯋꯥꯗꯣ ꯁ꯭ꯋꯥꯏꯗꯗꯤ ꯁꯤꯖꯤꯟꯅꯕꯤꯒꯅꯣ ꯅꯣꯏꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯤꯕ ꯃꯐꯝꯁꯦ ꯊꯛꯁꯤ ꯈꯥꯁꯤꯒ ꯂꯣꯏꯅꯅ ꯃꯤꯅꯨꯡꯁꯤꯅ ꯊꯜꯂꯕ ꯃꯕꯨꯡ ꯃꯆꯟ ꯑꯅꯤꯒꯤ ꯁꯦꯡꯂꯕ ꯂꯥꯏꯁꯪꯒꯨꯝꯂꯕ ꯌꯨꯝꯅꯦ ꯅꯣꯏꯒꯤ ꯑꯆꯥꯎ ꯑꯔꯝꯅ ꯍꯥꯔꯕ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯗꯕ ꯍꯨꯏ ꯍꯧꯗꯣꯡ ꯁꯤꯟꯅꯐꯝꯗꯣ ꯃꯐꯝꯁꯤꯗꯤ ꯅꯠꯇꯦ ꯇꯦꯝꯕꯗꯨ ꯁꯥꯎꯅ ꯄꯥꯔꯤ ꯇꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯁꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦꯅꯦ ꯅꯪ ꯁꯤꯔꯒꯦꯔꯣ ꯍꯥ ꯁꯤꯔꯒꯦꯔꯣ ꯃꯈꯣꯜ ꯑꯗꯨꯗ ꯉꯥꯟꯊꯣꯏꯁꯨ ꯇꯍꯥ ꯆꯦꯟꯊꯣꯔꯛꯇꯨꯅ ꯄꯥꯔꯤꯒꯤ ꯃꯃꯥꯡꯗ ꯐꯠ ꯂꯦꯞꯁꯤꯜꯂꯤ ꯇꯥꯆꯧ ꯃꯥꯒꯤ ꯋꯥꯁꯤꯗ ꯑꯁꯣꯏꯕ ꯀꯔꯤꯕꯨ ꯌꯥꯎꯈ꯭ꯔꯒꯦ ꯁꯤꯗꯤ ꯇꯥꯆꯧꯒꯤ ꯋꯥꯉꯥꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯝꯂꯛꯄꯅꯤ ꯇꯥꯆꯧꯅ ꯏꯪꯅ ꯇꯞꯅ ꯐꯖꯅ ꯍꯥꯏꯕꯤꯔꯝꯂꯕꯗꯤ ꯃꯥꯁꯨ ꯐꯖꯅ ꯑꯗꯨꯝ ꯈꯨꯝꯂꯛꯀꯗꯕꯅꯤ ꯑꯦ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯔꯤꯕ ꯍꯥꯏꯗꯨꯔꯣ ꯑꯩꯕꯨ ꯋꯥ ꯌꯥꯝ ꯉꯥꯡꯍꯟꯒꯅꯨ ꯊꯣꯏ ꯁꯤꯗꯒꯤ ꯁꯨꯝ ꯁꯥꯎꯔꯛꯑꯗꯤ ꯑꯔꯦꯝꯕꯗ ꯃꯩꯔꯤꯛꯄꯤꯗꯒꯤ ꯃꯩꯖꯥꯎꯕꯤ ꯍꯧꯔꯛꯀꯅꯤ ꯆꯠꯁꯤꯂꯣ ꯁꯤꯗ ꯂꯩꯔꯒ ꯅꯪ ꯅꯄꯨꯟꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯔꯒꯦ ꯍꯥꯏꯔꯣ ꯍꯥ ꯇꯥꯆꯧ ꯃꯤꯕꯨ ꯑꯗꯨ ꯍꯪꯅ ꯍꯟꯊꯅꯁꯨ ꯈꯟꯒꯅꯨ ꯇꯥꯆꯧꯅ ꯃꯣꯏꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯣꯡꯌꯥ ꯎꯐꯨꯟꯒꯨꯝꯅ ꯈꯜꯂꯕꯁꯨ ꯃꯈꯣꯏꯁꯦ ꯑꯩꯒꯤꯗꯤ ꯊꯋꯥꯏꯅꯤ ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯒꯤ ꯌꯨꯝꯗꯣ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯑꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯗ ꯇꯥꯆꯧꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯤꯔꯛꯀꯅꯨ